ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯛꯇꯕꯤ ꯑꯩꯒꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯃꯈꯣꯏꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯁꯝ ꯑꯗꯨ ꯊꯥꯎ ꯊꯨꯝꯅ ꯇꯩꯁꯤꯟꯗꯨꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯈ꯭ꯔꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯨ ꯄꯥꯈꯪ ꯐꯥꯔꯕ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯅꯍꯥꯗꯤ ꯐꯅ ꯑꯣꯏꯔꯤꯕ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯈꯪꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯅꯅꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯁꯝꯒ ꯁꯦꯝꯗꯨꯅ ꯇꯧꯔꯤꯕꯁꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯨꯔꯅꯤꯃꯥꯅ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯃꯤꯡꯁꯦꯜꯗ ꯂꯣꯏꯅ ꯃꯩ ꯆꯠꯄ ꯇꯥꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯆꯥꯅꯁꯨ ꯑꯩꯈꯣꯏ ꯑꯁꯤ ꯆꯥꯎꯔꯛꯂꯦ ꯁꯥꯡꯂꯛꯂꯦ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕ꯫ ꯕꯥꯕꯥ, ꯅꯪ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤ꯫ ꯇꯥꯆꯧꯁꯤꯅ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯁꯨ ꯅꯣꯝꯂꯒ ꯏꯃꯨꯡꯁꯤ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯄꯥꯕꯅ ꯇꯥꯆꯧꯅ ꯇꯧꯒꯗꯕ ꯄꯨꯝꯕ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯈꯪ ꯁꯥꯗꯅ ꯀꯣꯏꯔꯒ ꯂꯩꯔꯤ꯫ ꯅꯠꯇꯦ, ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ?" "ꯏꯃꯥ ꯁꯥꯕꯤ, ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ? ꯏꯄꯥꯅꯦ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯏꯁꯧꯗꯣ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯇꯧꯔꯛꯀꯅꯨ꯫ ꯏꯄꯥ ꯗꯥꯎ ꯊꯨꯝꯕ ꯑꯝꯇ ꯌꯥꯔꯣꯏꯀꯣ." "ꯄꯥꯕꯒꯤ ꯗꯥꯎ ꯊꯨꯝꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯐꯔꯗꯕꯅꯤ꯫ ꯃꯗꯨꯗꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯍꯣ, ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯏꯀꯥꯏꯖꯩꯌꯦ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯋꯥꯈꯜ ꯇꯥꯔꯣ ꯄꯥꯕ." "ꯏꯍꯦ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯠꯇꯦ, ꯄꯥꯕꯅ ꯅꯈꯣꯏꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯄꯥꯕꯅꯕꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯍꯜꯂꯒꯦ? ꯍꯣꯅꯦ, ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯑꯁꯣꯏꯕ ꯇꯧꯔꯛꯇ꯭ꯔꯁꯨꯅꯦ, ꯄꯥꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯌꯣ꯫ ꯃꯤꯅ ꯇꯤꯟꯁꯤꯠꯅꯔꯕꯅꯦ ꯄꯥꯕ꯫ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯄꯥꯕꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯄꯥꯕ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯄꯥꯕꯕꯨ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯥꯕ?" "ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯍꯣ, ꯑꯗꯨꯕꯨꯔꯣ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯃꯇꯨ ꯁꯤꯈꯤꯕ ꯄꯈ꯭ꯔꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯤ꯫ ꯇꯨꯕꯨ ꯆꯩꯅꯦ ꯃꯔꯝ ꯆꯠꯇꯣ, ꯃꯆꯥ ꯃꯁꯨ ꯐꯅ ꯆꯥꯎꯔꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯏꯆꯥ ꯏꯃꯧꯒ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯍꯟꯒꯗꯕ ꯀꯤꯔꯦꯅ ꯍꯥꯏꯅꯔꯤꯕ꯫ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯔꯥ, ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯕꯦꯝꯃꯥ, ꯀꯅꯥꯅꯣ ꯅꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯣ? ꯏꯄꯥꯗ ꯃꯁꯛ ꯇꯥꯛꯎ, ꯏꯄꯥ ꯇꯧꯒꯦ." ꯃꯃꯥꯏꯁꯦ ꯏꯀꯥꯏꯔꯒ ꯋꯥꯈꯜ ꯇꯥꯈꯤꯅꯤꯡꯗ꯭ꯔꯒ ꯃꯤꯒ ꯃꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯒꯦ꯫ ꯅꯠꯇꯦ ꯄꯥꯕ, ꯅꯪꯒꯤꯁꯤꯕꯨ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯕ? ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯏꯀꯥꯏꯒꯗꯕ ꯄꯥꯕꯅ ꯏꯀꯥꯏꯗ꯭ꯔꯦ, ꯑꯗꯨꯒ ꯇꯥꯆꯧꯒ ꯑꯩꯒꯅ ꯑꯣꯏꯅ ꯏꯀꯥꯏꯔꯒ ꯂꯩꯔꯦ꯫ ꯅꯈꯣꯏꯁꯨ ꯃꯔꯝ ꯆꯥꯗꯅ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯏꯀꯥꯏꯔꯨꯅꯨ ꯍꯥꯏꯁꯤꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯏꯄꯥꯅ ꯇꯧꯔꯤꯁꯦ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯅꯃꯥ ꯌꯥꯎꯗꯅ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯍꯣ, ꯑꯩꯈꯣꯏꯅꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯣ ꯅꯠꯇꯅ ꯑꯇꯩ ꯏꯃꯥ ꯑꯇꯣꯞꯄ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯄꯥꯕꯅ ꯏꯃꯥ ꯄꯤꯒꯦ ꯍꯥꯏꯔꯗꯤꯅꯦ, ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄꯤꯗꯨꯅ ꯏꯃꯥꯗꯣ ꯂꯧꯔꯨꯆꯣ꯫ ꯍꯦꯔꯥ ꯏꯆꯥꯇꯣꯝꯕꯤ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯇꯥꯕ ꯌꯥꯕ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯃꯥ ꯑꯗꯨꯗꯤꯅꯦ ꯁꯤꯒꯟꯕꯤ ꯑꯣꯏꯗꯅ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯦꯕ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯔꯝ ꯍꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯃꯍꯨꯠꯇꯤꯅꯦ, ꯏꯄꯥꯅ ꯅꯃꯥ ꯑꯅꯧꯕ ꯑꯃ ꯈꯪꯅꯔꯤꯕꯁꯦ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯗꯨꯗꯒꯤꯗꯤꯅꯦ, ꯅꯃꯥꯇꯣꯟ ꯑꯁꯤꯅ ꯚꯥꯔꯤꯗ ꯍꯦꯜꯂꯤꯀꯣ ꯐꯖꯕ꯫ ꯕꯥꯕꯥ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯅꯣ ꯄꯥꯕ ꯅꯪꯕꯨ ꯑꯍꯜ ꯑꯣꯏꯔꯛꯑꯒ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯁꯦ ꯅꯆꯥꯅꯤ ꯍꯥꯏꯕꯒ ꯀꯥꯎꯔꯕ꯭ꯔꯥꯕ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯗ ꯉꯥꯡꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯋꯥꯔꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ꯫ ꯏꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯐꯔꯦ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯇꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯕꯥꯕꯥ, ꯑꯗꯨꯗꯤ ꯏꯄꯥꯅꯤ ꯑꯐꯕꯇ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯄꯥꯕꯒꯤꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯋꯥꯝꯇ ꯉꯥꯡꯉꯛꯀꯅꯨ꯫ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯅꯤ, ꯑꯗꯨꯅ ꯄꯥꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯒꯅꯤ ꯁꯤꯔꯣ ꯄꯥꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯅꯣ? ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯟꯕꯤꯔꯣꯏꯗꯕ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯁꯤ ꯌꯧꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯄꯤꯛꯂꯤꯉꯩꯗ ꯀꯣꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥꯕ? ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯄꯥꯕꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯤꯕꯣ? ꯅꯠꯇꯦꯅꯦ,
ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯅꯃꯥ ꯌꯥꯎꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯃꯥ ꯑꯃ ꯂꯩꯔꯒꯗꯤ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯦꯟꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯁꯨꯅꯦ ꯃꯃꯥ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯄꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯄꯥꯕꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯗꯨꯗꯁꯨ ꯄꯥꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯄꯥꯕꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯕꯤꯌꯣ ꯍꯥꯏꯕꯅꯤ ꯄꯥꯕꯥ ꯍꯦꯔꯥ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯄꯥꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯁꯦꯁꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤꯗꯤꯅꯦ ꯅꯈꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯊꯕꯛ ꯑꯗꯨ ꯌꯦꯡꯂꯒ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯈꯪꯉꯕ ꯆꯠꯂꯣ ꯅꯊꯧ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯑꯩꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯀꯦ ꯅꯪꯅ ꯗꯥꯎ ꯊꯣꯡꯕ ꯂꯣꯏꯅ ꯊꯠꯀꯗꯧꯔꯦ ꯄꯥꯕꯥ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯁꯪꯁꯥꯔꯁꯤꯗ ꯃꯆꯥ ꯃꯁꯨꯒꯤ ꯀꯩꯝꯇ ꯈꯟꯗꯕ ꯃꯄꯥꯁꯦ ꯄꯥꯕ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕ ꯏꯍꯦ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯆꯤꯟ ꯀꯟꯈ꯭ꯔꯦꯗꯀꯣ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯃꯥ ꯑꯗꯨꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯣ ꯄꯥꯕꯁꯨꯅꯦ ꯅꯅꯝ ꯅꯍꯥꯗꯣ ꯌꯥꯝꯅ ꯀꯜꯂꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯟꯁꯤꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯅꯁꯦ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯈꯨꯝꯂꯒ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯡꯅ ꯀꯌꯥ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯜꯂꯛꯇꯦꯅꯦ ꯉꯁꯤꯗꯤ ꯃꯥ ꯍꯜꯂꯛꯂꯒ ꯑꯩꯁꯦ ꯁꯦꯜ ꯈꯖꯤꯛꯇ ꯂꯧꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯨꯔꯅꯤꯃꯥꯅ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯍꯣ ꯇꯥꯆꯧꯗꯣ ꯍꯜꯂꯛꯈꯤꯔꯣꯏ ꯁꯦꯜ ꯉꯥꯏꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯆꯥ ꯃꯁꯨꯗꯒꯤ ꯁꯦꯜ ꯅꯤꯔꯒ ꯂꯧꯗꯨꯅ ꯅꯨꯄꯤ ꯀꯣꯏꯔꯤꯗꯨꯕꯨ ꯈꯔ ꯏꯀꯥꯏꯕ ꯈꯪꯕ ꯀꯩꯗꯧꯒꯦ ꯄꯥꯕ ꯇꯥꯆꯧꯅ ꯄꯥꯕꯗ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯄꯥꯕꯅ ꯇꯥꯆꯧꯗ ꯑꯣꯏꯅ ꯇꯧꯔ ꯂꯩꯔꯦ ꯄꯨꯔꯥ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯦ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯇꯥꯆꯧꯗ ꯄꯥꯕꯅ ꯅꯄꯥꯅꯦ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯄꯥꯕ ꯑꯣꯏꯅ ꯍꯦꯛ ꯀꯧꯔꯣ ꯍꯥꯏ ꯏꯆꯥ ꯇꯣꯝꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪꯀꯣ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯍꯣ ꯑꯩꯁꯨꯅꯦ ꯄꯥꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯆꯤꯟꯅꯁꯦ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯅꯪꯀꯣ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯏꯄꯥ ꯆꯠꯂꯦ ꯑꯣ ꯄꯥꯕꯥ ꯆꯠꯄꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯥꯆꯧꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯦꯜ ꯌꯥꯎꯗꯦ ꯈꯪꯗꯅ ꯄꯪꯅꯤꯗ ꯅꯤꯕꯗꯣ ꯇꯧꯔꯨꯅꯨꯀꯣ ꯄꯨꯟꯁꯤ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯃꯣꯏꯗꯗꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯆꯨꯝꯃꯤ ꯍꯥꯏꯅꯗꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯤ ꯅꯍꯥꯗ ꯉꯥꯎꯔꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯄꯗꯤ ꯄꯥꯛꯅ ꯉꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯔꯨꯕꯅ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯂꯝꯕꯤꯗ ꯃꯇꯥꯎ ꯈꯔꯒ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯆꯥꯕꯨ ꯎꯕꯗ ꯄꯨꯟꯁꯤꯅ ꯈꯟꯖꯩ ꯑꯣ ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯂꯥꯏꯁꯦ ꯑꯩꯕꯨꯗꯤ ꯐꯖꯅ ꯊꯧꯖꯥꯜꯂꯤꯕꯖꯥꯠꯅꯤꯀꯣ ꯇꯥꯟꯖꯥꯁꯤ ꯆꯞ ꯍꯦꯛ ꯆꯥꯟꯅꯅ ꯍꯦꯛꯇ ꯊꯦꯡꯅꯍꯜꯂꯦꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯏꯄꯥꯁꯤ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯤ ꯅꯪꯕꯨ ꯁꯦꯜꯒ ꯌꯥꯎꯔꯗꯤ ꯈꯔ ꯄꯤꯔꯝꯃꯨꯗꯅ ꯕꯥꯕꯥ ꯑꯩꯗꯤ ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯕꯅꯤ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯕꯥꯕꯥ ꯑꯁ ꯏꯕꯨꯡꯉꯣ ꯅꯆꯟ ꯅꯨꯄꯤꯃꯒꯤ ꯁꯛꯇꯥꯅꯤ ꯏꯄꯥ ꯍꯥꯏꯗꯧꯕꯒ ꯇꯟꯗꯅ ꯃꯉꯣꯟꯗꯗꯤ ꯍꯪꯉꯛꯇ꯭ꯔꯦꯗ ꯑꯗꯣ ꯅꯪꯕꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯑꯌꯥꯎꯕ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯝꯃꯨ ꯀꯩꯗꯧꯒꯦ ꯕꯥꯕꯥ ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕ ꯑꯩꯕꯨ ꯑꯗꯣ ꯄꯥꯕꯕꯨ ꯀꯩ ꯊꯕꯛ ꯑꯔꯨꯕ ꯆꯠꯇꯣꯏꯅꯣ ꯃꯔꯨꯞ ꯑꯃꯗ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯃꯔꯨꯞꯂꯣ ꯀꯅꯥꯅꯣ ꯈꯪꯈ꯭ꯔ ꯄꯣꯠꯅꯤꯗ ꯀꯩꯗꯧꯒꯦ ꯄꯥꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯌꯨ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯄꯥꯕ ꯏꯍꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯑꯗꯨ ꯁꯦꯔꯥꯟ ꯄꯥꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯏꯄꯥꯅꯦ ꯃꯔꯨꯞ ꯑꯃ ꯎꯅꯕ ꯆꯠꯄꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯁꯦꯜꯒ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯎꯔꯦꯗꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯃꯥꯕꯨ ꯎꯕꯗ ꯏꯁꯥꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯕꯅꯤ ꯍꯦꯔꯥ ꯏꯇꯥꯎ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯄꯥꯕꯁꯦ ꯅꯍꯥꯁꯨ ꯐꯅ ꯑꯣꯏꯔꯤ ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏꯁꯨ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ ꯏꯇꯥꯎ ꯅꯪꯅꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯏꯁꯥꯗ ꯐꯥꯎꯕ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯏꯇꯥꯎ
ꯑꯩ ꯇꯁꯦꯡꯅ ꯇꯟꯕ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ, ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯀꯜꯂꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯊꯧ ꯇꯧꯔꯒ ꯂꯩꯅꯔꯗꯤ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇꯦꯗꯣ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡ ꯑꯁꯤꯗ ꯃꯧ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯤ, ꯃꯤꯋꯥ ꯉꯥꯡꯕ, ꯁꯂꯨꯞ ꯁꯥꯗꯨꯅ ꯂꯩꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯏꯇꯥꯎ, ꯑꯩ ꯅꯨꯄꯤꯒ ꯊꯤꯒꯗꯕ ꯇꯜꯂꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯑꯣꯏꯔꯛꯂꯕꯗꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯤ ꯏꯇꯥꯎ꯫ ꯍꯌꯦꯡꯅꯦ, ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯡ ꯆꯟꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ꯫ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯎꯁꯣꯞ ꯑꯃ ꯀꯠꯀꯅꯤ ꯍꯥꯏ, ꯃꯗꯨꯗ ꯁꯤꯡꯗꯨ ꯈꯔ ꯌꯥꯝꯂꯞ ꯂꯧꯒꯦ ꯍꯥꯏꯔꯛꯄꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯁꯤꯡꯗꯣ ꯌꯥꯟꯕ ꯂꯣꯏꯕ ꯉꯝꯃꯣꯏꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟꯗꯣ ꯏꯃꯥꯗ ꯍꯌꯦꯡꯒꯤ ꯆꯥꯛꯈꯨꯝ ꯁꯤꯝꯅꯕ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯔꯣ ꯏꯇꯥꯎ, ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯨꯔꯗꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯟꯁꯤꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯗꯨꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯄꯨꯟꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯄꯨꯟꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯥꯛꯇꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯅꯠꯇꯦ, ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯇꯅ ꯑꯗꯨꯝ ꯉꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯃꯧꯅꯤ, ꯏꯋꯥꯕꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯃꯥꯅ ꯑꯣꯏꯅ ꯉꯥꯏꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯗ ꯑꯗꯨꯝ ꯀꯨꯏꯅ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯒ ꯃꯔꯣꯜ ꯑꯃ ꯃꯤꯋꯥ ꯉꯥꯡꯅꯒꯟꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯋꯥ ꯑꯣꯏꯔꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯦ꯫ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯋꯥ ꯁꯤꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ, ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯁꯦ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅꯅꯕ ꯌꯣꯛꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯩꯁꯨ ꯎꯕꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯇꯗꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯅꯗꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯍꯪꯂꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯣꯏꯅꯕ ꯑꯁꯤꯗꯗꯤ ꯃꯃꯤꯠ ꯑꯗꯣ ꯐꯥꯛꯇꯣꯛꯇꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯤꯒꯤ ꯇꯥ ꯄꯨꯟꯁꯤꯁꯤꯁꯨ ꯀꯌꯥ ꯊꯨꯡꯗ ꯅꯝꯗꯕ ꯃꯤ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯃꯥꯅꯅꯦ, ꯁꯦꯜ ꯊꯨꯝꯒꯥꯁꯦ ꯑꯩꯅ ꯄꯤꯌꯣ ꯍꯥꯏꯔꯤꯈꯩ ꯄꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯩꯕꯅ ꯐꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯅ ꯀꯣꯛ ꯍꯦꯛ ꯇꯣꯛꯊꯣꯛꯅꯔꯒ ꯁꯦꯜ ꯄꯥꯏꯕ ꯈꯔ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯌꯦꯡꯅ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯦꯔꯥ, ꯅꯨꯄꯥꯕꯨ ꯀꯩꯅꯣ, ꯑꯩꯒꯤ ꯈꯨꯀꯥꯄꯤꯁꯤꯅ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯀꯥꯞꯄꯗ ꯏꯃꯥꯡꯁꯤꯗ ꯄꯨꯇ꯭ꯔꯨꯞ ꯍꯥꯏꯅ ꯀꯤꯜꯂꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯟꯁꯤꯗꯣ ꯐꯠ ꯂꯥꯎꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯄꯨꯇ꯭ꯔꯨꯞ ꯍꯥꯏꯅ ꯀꯦꯟꯗꯣꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯇꯥ ꯄꯨꯟꯁꯤ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯅ ꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯥ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃꯇꯁꯨ ꯎꯅꯕꯗ ꯉꯟꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯐꯝ ꯑꯁꯤꯗꯤ ꯏꯔꯩ ꯀꯥꯏꯅꯤ꯫ ꯑꯩꯕꯨꯅꯦ, ꯑꯎꯕ ꯃꯤꯅ ꯎꯔꯒ ꯅꯣꯛꯅꯐꯝ ꯆꯝꯅꯐꯝ ꯍꯦꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯨꯝ ꯄꯦꯟꯗꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯤꯕꯅꯤ꯫ ꯇꯥ ꯄꯨꯟꯁꯤꯗꯒꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯂꯧꯕꯁꯤꯗ ꯑꯩꯁꯦ ꯅꯪꯅ ꯀꯌꯥ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕ ꯃꯥꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯊꯝꯕꯥꯜ, ꯅꯪꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤꯗꯅ꯫ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯄꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯋꯥꯏꯁꯨ ꯍꯛꯆꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯅꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨꯅꯤ, ꯅꯅꯤꯡꯇꯧ ꯍꯥꯏꯅ ꯄꯤꯕꯅꯤ꯫ ꯑꯁ, ꯅꯪꯅꯅꯦ ꯉꯁꯤ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯊꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯝꯕꯥꯜ꯫ ꯇꯥ ꯄꯨꯟꯁꯤ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯇꯥ ꯄꯨꯟꯁꯤꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯋꯥꯔꯧ ꯄꯨꯛꯂꯧ ꯈꯔ ꯆꯥꯎꯖꯩ꯫ ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ, ꯅꯪꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯣ? ꯉꯝꯕꯨ ꯉꯝꯂꯗ꯭ꯔꯅꯦ ꯑꯩꯕꯨ ꯄꯨꯁꯤꯟꯕ? ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯦ ꯅꯨꯄꯥꯅꯤꯅꯦ, ꯅꯨꯄꯥ, ꯇꯧꯒꯦꯗ ꯉꯝꯕ ꯅꯨꯄꯥꯅꯤ꯫ ꯅꯪꯇ ꯅꯁꯥꯅ ꯌꯥꯔꯦꯕꯣ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯇꯥ ꯄꯨꯟꯁꯤ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯅꯪꯅꯒ ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯔꯤ ꯍꯦꯛ ꯂꯩꯅꯔꯝꯂꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯇꯥ ꯄꯨꯟꯁꯤ꯫ ꯇꯧꯔꯨꯍꯦ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯟꯕ ꯃꯤꯗꯧꯅ꯫ ꯇꯧꯕꯕꯨꯗꯤ ꯇꯧꯗꯦꯗ, ꯑꯗꯨꯗ ꯁꯨꯝ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯥꯈꯠꯆꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯋꯥꯔꯧꯔꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯅꯪꯕꯣ? ꯋꯥꯔꯧꯗꯦꯗ ꯅꯨꯡꯁꯤꯕꯤ, ꯅꯪꯅ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯗꯨꯅꯦꯕ, ꯇꯥ ꯄꯨꯟꯁꯤ,
ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ, ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯥꯄꯨꯟꯁꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯊꯨꯡꯗꯕ ꯉꯥꯛꯇ꯫ ꯑꯩꯗ ꯅꯠꯇꯅ ꯏꯆꯥ ꯑꯅꯤꯁꯤ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯍꯦꯛ ꯉꯝꯗꯦ꯫ ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯁꯣꯟꯊꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯐꯒꯠ ꯐꯅ ꯍꯣꯠꯅꯔꯗꯕꯅꯤ꯫ ꯅꯠꯇꯦ, ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯅꯪꯅ ꯈꯪꯅ ꯀꯣꯛ ꯄꯤꯔꯝꯃꯨ꯫ ꯍꯣ ꯁꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯅꯤ꯫ ꯑꯁ ꯇꯥꯄꯨꯟꯁꯤ, ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯍꯩ ꯌꯥꯟꯕꯒꯨꯝꯅ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯊꯝꯕꯥꯜ ꯄꯨꯟꯁꯤꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯍꯩ, ꯀꯩꯅꯣ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯏꯃꯨꯡ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯕꯨ ꯅꯪꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯍꯦꯛꯇ ꯂꯥꯛꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯣ? ꯏꯃꯥꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯃꯥ ꯅꯪ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯗꯤ? ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯀꯔꯤ ꯊꯕꯛ? ꯀꯅꯥꯒꯤ ꯊꯕꯛ? ꯏꯕꯦꯝꯃ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯠꯊꯗꯅ ꯁꯨꯝ ꯍꯪꯉꯤꯁꯤꯕꯣ? ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯏ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯅꯪꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯑꯋꯥꯡꯒꯤ ꯏꯅꯦꯅ ꯅꯪꯁꯦ ꯅꯨꯄꯥ ꯎꯅꯍꯧꯏ ꯍꯥꯏ꯫ ꯍꯣ ꯍꯥꯏꯔꯗꯤ ꯐꯔꯦ, ꯃꯗꯣ ꯆꯨꯝꯂꯕ ꯋꯥꯅꯤ꯫ ꯏꯃꯥ, ꯅꯪꯁꯦ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩꯗꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯣꯡꯕ ꯂꯩꯇꯦ꯫ ꯅꯪꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯅꯕ, ꯍꯪꯒꯣꯏꯅꯕ, ꯑꯗꯨꯒ ꯏꯃꯥꯗ ꯅꯠꯇꯅ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯕ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯐꯅ ꯎꯅꯗꯕ, ꯃꯁꯤꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯍꯩ, ꯅꯪ ꯑꯋꯣꯠ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯇꯨ ꯅꯃꯥꯟ ꯇꯦꯛꯇꯅ ꯍꯤꯡꯂꯤꯁꯦ ꯅꯃꯥ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤꯅꯤ, ꯃꯗꯨ ꯈꯪꯉꯨ꯫ ꯏꯃꯥ, ꯅꯪꯅ ꯑꯗꯨꯝꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥ ꯃꯄꯥꯟ ꯊꯣꯛꯄꯤꯔꯨꯔꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯀꯩꯀꯩꯅꯣ ꯉꯝꯅꯅꯕ ꯊꯕꯛ ꯑꯃꯔ ꯁꯨꯗꯨꯅ ꯏꯃꯥꯕꯨ ꯊꯥꯛꯆꯔꯒꯦ, ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯆꯔꯒꯦ꯫ ꯏꯁ, ꯅꯈꯣꯏꯅꯕꯨ ꯀꯔꯤ ꯁꯨꯗꯨꯅ ꯑꯩꯕꯨ ꯌꯣꯛꯀꯗꯧꯔꯤꯕ? ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯆꯣ꯫ ꯑꯩꯅꯦ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ, ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯑꯗꯨꯒꯅꯦ ꯆꯕꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯉꯥꯡꯉꯛꯀꯅꯨ꯫ ꯏꯃꯥ, ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯍꯩ, ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯍꯟꯒꯅꯨ꯫ ꯆꯠꯂꯣ, ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤꯅꯦ ꯅꯪꯕꯨ ꯏꯆꯥꯅꯤ ꯀꯥꯏꯅ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯦꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯆꯦꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯀꯣꯟꯖꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯁꯦ ꯀꯞꯀꯅꯨ, ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯏꯅꯥꯎ, ꯏꯃꯥꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯎꯅꯔꯨꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯆꯦꯗ ꯄꯥꯎ ꯇꯝꯂꯔꯦ꯫ ꯑꯩꯕꯨ ꯁꯤꯒꯨꯝꯕ ꯏꯀꯥꯏꯕꯁꯤꯕꯨ, ꯑꯋꯥꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣ? ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯀꯔꯤꯁꯨ ꯈꯟꯕꯤꯕꯁꯨ ꯅꯠꯇꯦ ꯃꯥꯅ꯫ ꯐꯕꯨꯡꯗꯨꯇꯪ ꯍꯤꯡꯖꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯝꯒꯗꯕꯅꯤ꯫ ꯏꯆꯦ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯏꯃꯥꯁꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯌꯦꯡꯉꯒꯨꯝꯁꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯁꯦ ꯏꯆꯦ꯫ ꯏꯃꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯒꯨꯝꯁꯦ ꯏꯆꯦ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯟꯁꯤꯅ ꯊꯝꯕꯥꯜꯕꯨ ꯅꯣꯡꯃ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯤꯕꯥꯔꯦꯜꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯃꯄꯥꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯃꯕꯨꯡꯕꯨ ꯀꯧꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯅ ꯄꯨꯔꯅꯤꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯋꯥꯔꯧꯅ ꯃꯊꯃꯣꯏꯗꯁꯨ ꯆꯩꯖꯔꯤ, "ꯍꯦ ꯏꯁꯣꯔ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ! ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯌꯦꯡꯅꯤꯡꯂꯤꯕ ꯀꯨꯝꯍꯩꯁꯤꯕꯨ ꯀꯩꯅꯣ? ꯉꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯇꯨꯀꯠꯆꯒꯅꯤꯌꯦ, ꯍꯪꯒꯣꯏꯅꯒꯅꯤꯌꯦ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯄꯥꯎ ꯑꯁꯤꯕꯨ ꯃꯥꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ?" ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯕꯨꯡꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯒꯤ ꯂꯧꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫
ꯃꯆꯥꯅꯨꯄꯤꯅ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯗꯣ ꯊꯨꯅꯃꯛ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯀꯩ ꯇꯧꯔꯒꯦꯕ? ꯅꯃꯤꯠ ꯅꯃꯥꯏꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤ, ꯅꯪꯕꯨ ꯀꯞꯂꯨꯔꯕ꯭ꯔꯣ? ꯁꯦ, ꯏꯕꯨꯡꯗ ꯍꯥꯏꯌꯨꯁꯦ, ꯀꯩꯗꯧꯔꯒꯦꯕ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎꯔꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯄꯨꯔꯅꯤꯃꯥ, ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯋꯥꯐꯝꯂꯥ? ꯃꯥꯅꯤ ꯇꯥꯆꯧ, ꯑꯁꯦꯡꯕꯅꯤ꯫ ꯄꯥꯕ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯈꯟꯗꯦꯗꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯔꯤ ꯊꯣꯛꯂꯒꯕ? ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕ, ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇꯕ ꯃꯄꯥ, ꯃꯥꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯕꯦꯃꯥ, ꯄꯨꯔꯅꯤꯃꯥ, ꯌꯨꯝꯗꯗꯤ ꯃꯤ ꯄꯣꯡꯒꯗꯤ ꯂꯩꯍꯧꯕ꯭ꯔꯥ? ꯇꯥꯆꯧ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯥꯆꯧꯕꯨ ꯍꯥꯟꯅ ꯀꯧꯔꯨꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯏꯕꯨꯡꯒꯅꯦ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯁꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯗꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯊꯝꯕꯥꯜꯅ ꯈꯜꯂꯨꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯃꯈꯨꯠꯇ ꯁꯦꯜ ꯊꯣꯛꯄ ꯃꯤꯅꯤ, ꯑꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯃꯅꯤꯡ ꯇꯧꯅ ꯇꯧꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯄꯨꯟꯁꯤꯗꯤ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯃꯆꯥꯒꯤ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯍꯤꯡꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯊꯝꯕꯥꯜꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯦ, ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯏꯁꯧ ꯏꯔꯥꯡ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯀꯌꯥꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯃꯤꯋꯥ ꯀꯌా ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯌꯨꯛꯀꯤ ꯏꯃꯨꯡ ꯑꯃꯗ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯃꯃꯥꯇꯣꯟꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯍꯧꯒꯠꯄꯤꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯖꯔꯛꯑꯒꯦ꯫ ꯏꯃꯥꯇꯣꯟ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤ ꯍꯥꯏꯅꯣ? ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯊꯣꯡꯉꯨ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯏꯈꯨꯠꯁꯦ ꯁꯦꯜ ꯃꯔꯤꯛ ꯑꯃ ꯄꯥꯏꯖꯗ꯭ꯔꯕꯅꯤꯅ ꯁꯦꯜ ꯄꯥꯏꯕ ꯅꯈꯣꯏꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯑꯊꯣꯡ ꯑꯊꯣꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯈꯣꯏꯅ ꯄꯤꯕꯗꯣ ꯑꯗꯨꯝ ꯆꯥꯖꯔꯒꯦ꯫ ꯏꯃꯥꯇꯣꯟ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯇꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ? ꯑꯁ, ꯋꯥꯁꯦ ꯌꯥꯝ ꯁꯥꯡꯊꯅꯔꯛꯀꯗꯧꯔꯦ꯫ ꯍꯣ, ꯅꯈꯣꯏꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯌꯥꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯒꯦ? ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ, ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ, ꯀꯨꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ꯫ ꯊꯝꯕꯥꯜꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯄꯨꯟꯁꯤꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯀꯩꯅꯣꯅꯦ ꯊꯝꯕꯥꯜ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯣꯏ, ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯅꯪꯁꯨ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯛ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯌꯨꯝꯕꯤꯔꯦꯝꯕꯤ ꯀꯥꯏꯗꯣ ꯑꯣꯏꯖꯗꯤꯌꯦ ꯑꯩꯗꯤ꯫ ꯅꯣꯡꯃꯒꯤꯅꯦ ꯊꯤꯕꯣꯡ ꯆꯔꯥ ꯑꯅꯤꯈꯛ ꯆꯥꯔꯁꯤ ꯐꯥꯎꯕꯗ ꯏꯀꯥꯏꯁꯜꯂꯛꯑꯕꯅꯤ꯫ ꯍꯥꯏ, ꯃꯔꯧ ꯂꯩꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯇꯥ ꯄꯨꯟꯁꯤꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧ ꯑꯗꯨ ꯄꯤꯌꯨ꯫ ꯃꯗꯨꯗꯤ ꯅꯠꯇꯦ, ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯕꯨ ꯊꯝꯕ꯫ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯔꯦ꯫ ꯌꯨꯝ ꯑꯁꯤꯕꯨ ꯁꯪꯅꯅꯕ ꯊꯝꯕ ꯍꯨꯏ ꯍꯧꯗꯣꯡꯁꯤ ꯃꯉꯥꯏꯔꯦ ꯑꯩꯁꯦ꯫ ꯊꯝꯕꯥꯜ, ꯏꯆꯥꯁꯤꯡ ꯑꯁꯤꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛ ꯐꯠꯇꯅ ꯈꯜꯂꯤꯗꯨꯕꯣ? ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝ ꯑꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯆꯂꯥꯏꯒꯤꯁꯤꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯏꯆꯥ ꯑꯅꯤ ꯑꯁꯤꯅ ꯁꯤꯜꯂꯤꯕꯁꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯊꯨꯡꯅꯅꯕ ꯍꯥꯏꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯪꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯖꯩ꯫ ꯅꯠꯇꯦ, ꯃꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯣ, ꯑꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅꯁꯨ ꯑꯩꯁꯦ ꯍꯨꯏꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯄꯨꯟꯁꯤꯅ ꯊꯝꯕꯥꯜ ꯑꯁꯤ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯦꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯅꯅꯦ ꯏꯟꯁꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛ ꯊꯣꯡꯖꯜꯂꯨ꯫ ꯄꯨꯔꯅꯤꯃꯥ ꯍꯣꯏꯇꯃꯛ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯝꯕꯥꯜ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗꯁꯨ ꯋꯥꯏ ꯋꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯑꯅꯤꯒꯤ ꯐꯠꯇꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯊꯝꯕꯥꯜꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯗ ꯍꯥꯏꯔꯤ, ꯑꯁ ꯏꯆꯦ, ꯑꯩꯅ ꯈꯟꯖꯕꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯇꯧꯔꯛꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤꯗ꯫ ꯑꯩꯈꯣꯏ ꯄꯤꯕꯥꯔꯦꯜ ꯑꯁꯤꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯏꯃꯨꯡꯒꯤꯅꯤ ꯍꯥꯏꯗꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯇꯅ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤ꯫ ꯑꯩꯁꯨꯅꯦ ꯏꯆꯥꯁꯦ ꯄꯥꯈꯪꯅꯤꯗꯣ, ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯨꯡꯁꯤꯟꯖꯔꯁꯅꯨ ꯍꯥꯏꯅ ꯅꯣꯡꯃꯗ ꯀꯩꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯦ, ꯑꯩꯅꯅꯦ ꯃꯈꯣꯏꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯈꯔꯒ ꯍꯥꯏꯔꯨ ꯂꯥꯛꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯁꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯑꯩꯁꯦ
ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯩꯃ ꯍꯩꯃ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛꯇ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯄꯨꯔꯅꯤꯃꯥꯗꯣ ꯍꯥꯟꯅꯗꯤ ꯃꯆꯤꯟ ꯃꯈꯥꯗꯣ ꯑꯗꯨꯝ ꯌꯥꯡꯖꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦꯍꯦ ꯍꯣ ꯏꯆꯦ ꯍꯧꯖꯤꯛꯇꯤꯅꯦ ꯈꯜꯂꯨꯗꯕ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯏꯁꯦ ꯑꯩꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤꯅꯦ ꯑꯩꯁꯦ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯄꯪꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯗꯨꯁꯨ ꯊꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯅ ꯁꯦꯜ ꯊꯣꯛꯇꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯃꯈꯥ ꯑꯃꯠꯇ ꯇꯧꯅ ꯍꯤꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯁꯥꯒꯤ ꯑꯣꯛꯇꯕꯗꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯦꯗꯣꯏ ꯍꯦꯔꯥ ꯀꯥꯕ ꯑꯗꯨꯗ ꯄꯪꯊꯔꯣꯏꯗꯕ ꯅꯨꯄꯥꯕꯨ ꯀꯅꯥ ꯌꯥꯎꯒꯗꯒꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯜ ꯄꯥꯏꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯤꯡꯄꯨꯡ ꯉꯥꯡꯅꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅ ꯂꯩꯀꯥꯏꯅ ꯃꯥꯒꯤ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯛꯆꯔꯅꯤ ꯃꯇꯥꯒꯨꯝꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕꯤꯕꯅꯤ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯅ ꯈꯜꯂꯛꯏꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯇꯥꯡꯁꯨ ꯆꯥꯔꯦ ꯏꯇꯥꯎꯅ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯇꯥꯎ ꯍꯦꯔ ꯏꯇꯥꯎ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯂꯣꯏꯅꯔꯛꯄꯅꯤ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯒꯗꯣꯏꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯥꯎ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩꯗꯤ ꯊꯣꯏꯅ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯣ ꯃꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯗꯨꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯏꯇꯥꯎ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨ ꯆꯨꯝꯗꯦꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯪꯁꯨ ꯑꯗꯨꯒ ꯅꯆꯥ ꯑꯅꯤꯗꯨꯁꯨ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯂꯛꯀꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯃꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯃꯛꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯄꯣꯊꯥꯐꯝ ꯑꯃ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯥꯟꯅ ꯊꯥꯡꯂꯨꯔꯦ ꯏꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯀꯩꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯊꯝꯕꯥꯜꯕꯨꯅꯦ ꯅꯪꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯏꯇꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯐꯨꯊꯔꯒꯦ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥꯅꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯃꯥ ꯀꯥꯏ ꯂꯩ ꯕꯥꯕꯥ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯍꯪꯕꯗꯁꯨ ꯈꯨꯝꯃꯝꯗꯦ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯐꯩ ꯐꯩ ꯃꯥ ꯉꯁꯤꯗꯤ ꯍꯟꯊꯔꯛꯈꯤꯁꯅꯨ ꯑꯣꯛꯇꯕꯤ ꯃꯔꯝ ꯆꯠꯂꯨꯗꯕꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯒꯦ ꯃꯍꯥꯛ ꯈꯪꯒꯅꯤꯗꯅ ꯀꯩꯅꯣ ꯕꯥꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯄꯨꯟꯁꯤꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯔꯛꯄꯒ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥ ꯄꯨꯟꯁꯤ ꯏꯇꯩꯃ ꯊꯝꯕꯥꯜꯗꯣ ꯅꯨꯄꯥ ꯑꯃꯒ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯍꯧꯔꯤ ꯃꯌꯥꯝꯅꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯩꯅꯥꯈꯠꯀꯅꯤ ꯍꯥꯏꯅ ꯇꯧꯍꯧꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯄꯥꯎ ꯑꯁꯦ ꯇꯥ ꯄꯨꯟꯁꯤꯗ ꯇꯝꯂꯨꯆꯣ ꯍꯥꯏꯅ ꯑꯩ ꯂꯥꯛꯏꯅꯤ ꯑꯁ ꯇꯥ ꯄꯨꯟꯁꯤ ꯏꯇꯩꯃꯗꯣ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯣꯔꯥꯇꯣꯟ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯑꯁꯦꯡꯕꯅꯤ ꯑꯁ ꯕꯥꯕꯥ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯟꯁꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯕꯦꯝꯃ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ ꯑꯣꯛꯇꯕꯤ ꯃꯥꯗꯤꯅꯦ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯑꯗꯨ ꯑꯣꯛꯇꯅ ꯂꯩꯈ꯭ꯔꯁꯅꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯌꯥꯝꯕ ꯑꯩꯗꯤꯅꯦ ꯑꯣꯛꯇꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯇꯁꯦꯡꯅ ꯑꯩ ꯇꯨꯀꯠꯆꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯅꯦ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯦꯔꯥ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯈꯔ ꯇꯝꯕꯤꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯇꯥ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯃꯇꯝ ꯑꯃꯗ ꯃꯆꯥ ꯑꯅꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯝꯂꯕꯗꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯑꯁꯤ ꯅꯪꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯐꯥꯎꯔꯤ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯥꯜ ꯃꯔꯝꯆꯠ ꯆꯨꯝꯂꯨꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯔꯨ ꯀꯣꯛꯇꯨꯅ
ꯃꯥꯒ ꯂꯣꯏꯅꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯅꯥ ꯀꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯈꯤꯔꯝꯃꯤ꯫